ngasi tarik taragani thoi sagol senumit numit asigi Rashi phal pizari Mesh Rashigi oina thabak tawbada mangam sangani kanagumbaga marai yenaganu wakhal phumbang naduna kok chikani Bris Rashigi oina thabak tawbada mai pakpa wakhal thokani sel thungi lamda piktakna kanagani Mithun Rashigi oina wa ngangmada cheksinjaba fai office ki thabak thoramda kok sagani Karkat Rashigi oina pukning laitana nungsina laigani sel thum tungshin ba hengalakani Singha Rashigi oina mapung oiba thokdang lawbada khudong chaba laigani thajadaba maongda kanaba phangani Kaina Rashigi oina thabak tawbada wakhalon thadaba yagani nungsi nungolgi lamda chayenaba laigani Tula Rashigi oina miyamga loinaba hengalakani sel thum thadabada sendong laigani yangle nungairoi Brishik Rashigi oina nahakpu tathiba mi laigani thabaki polom hengatkani Dhanu Rashigi oina lamtu chatpagi khudong chaba phangani anoba wakhalonda thabak tawba kanagani Makar Rashigi oina aruba warep lawba yagani phamthon kaba khudong chaba laigani tang sikkani tawpham khangloi Kumbha Rashigi oina wakhalon puthokpada mai pakani anoba thabak ingkhang paiba yagani Minna Rashigi oina pukning ingthana honajau afaba phal thengnagani khongda anaba laigani